mayambu ahanbamaktada Manipuri wari yumjauna mayambu amukka hana punemjari ngasi soi khoina mayamgidamakta ni haidana phulhora story ama mayamgidamakta puduna laksari wari asili thokjarapa matamda soikiba langkiba kaya yaurabasu mayamna puksel chawna ngapi aduga amana wari asi hingliba amadi laikhidraba kanagumba amataga mari lainana ijabori na sadi bhapna mapung phana sakasaduna ijaba wari amakhapni pare mayam adudi wari asi haunaba tawjaraklagi ngasigi wari asigi mamingna ko maka pari amadi manta mabani si nungthelgi matamni parina kaikeno thaba inkhang khara tawduna leiri sumang aduda lu saduna leiribani mandana ludo kai kana gi order lege mamang lekai gi ta kumar gi sulai aduga nongya gi sulai ne o kaya haigi yamna hairam dabani taijep se saunga mukta sabiyo na hairam bani aduga nongya gi na sama phada bani kaya humdra haibra mar phu haibra kaino kaya no ma sawan hairam bani ado masing do muk sapsabi muk saruraga muk waliga watiga muk torakadro era adu gidi yani da nongya na haibu karino kumara dunisi pura bera hoina torisi magi do modi ayamba lo silapani hai nasa singa dudi sanaba thokibani angang singdo koitha thadok sanaganu ko ai handa marak simang ha su kaya nungaiti hera kasu tawraida kasu tawrabudi mahaiba aduda kanana khangba matamnaga matam phattabaga aduda mi su adu tawiga aidi ko onthona haina kidre isan pi pokluba aidi ko matha si onthona sarabani yare matha do khi sabiruranu nu yare nangna dedu hairiba ado matha sanu haisibu hekta yabro tati matha si boyna sararoi gi haidan hekta yabasu nati yare kedo bagya wayam nangang khre talibo phare ado chakti hore numidang kari insang thongduiba insang do khongdrom mon hekta thongjilagi aibudi yaibu nasa singdo khongdrom thongbado onthona pamjakhrabani da yani si ngaro masu hekta yauraga tawbiraga loire phare yana ba hekta tawbiro asumna wari watai sanaringai matamda nongyai lakle nongyai na itaw itaw hema ta nongyai laibro laine si morasida phambiro yarani itaw aigi ludubu sablo silabra kumar gidi sabalo singkhre itaw gido humphura humdrara marphura kyano haikibudai bu kauri bai itaw aigido humdra yarani ado handa marak se kai keno khra hainai ni nongyai gi wafam maduda kai haina gyadana khara ngaksana na nongyai da yengi maduda aduita handa marak se khulai ka sida ngangna riba singa sibu sumdoribro kari ngangna gi nang ngasada gi ngangnai de adu ngangna riba singa do kai gumba mata swaidi kari ngangna rage habanida era handa marak se khulai ka sida kok makak ama thoi haidana pangang da ngangna ri sinang ama ta da bro ai de lagi tinggi matang duma kaya thoina mata thajadre thajagan ba khunu pidoina tamadi khara su phagada ba thajagan da ba ingonda tamakpasidi nongde singja simbaga sabek manaida ta nongyai kadobu yaurage handa marak se khulai kaida kok makak ama thoi dana mayama se hainariba kok makak ama thoi haiba adudi kanagi kok nang si pangkhre da onthona tamna haibani ne hai nongyai na haidi se tamna bagi wari na sok yamna pami baduga si bai khangdi nang sidi khangda bagi sum hangbani kaino ado kok makak thoi haibu kana gi thonggal da thengna ba yaurage thonggal gi di khangdi lambi asat ok singna adum kai keno khara ngangna ba adumak tadi tare akhoi makhagi khura sawbado masu ahinga thengbada lakpada makhoi thonggal da leirame haibra madi nungdumni haidana khalura bujani aduga di kok makak adu koi pai raga salaga laibak daga thro olaga mangonda sawba haidana kawri hai
ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯤꯠꯄꯖꯥꯠꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯄꯥꯔꯤꯗꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯑꯁ ꯏꯇꯥꯎ ꯌꯥꯔꯦꯗ, ꯊꯥꯏꯅꯉꯥꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯑꯃꯗ ꯀꯤꯅꯕ ꯀꯩꯅꯣ ꯈꯔ ꯄꯪꯂꯤꯗ ꯂꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯒ ꯂꯩꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯃꯗꯨ ꯑꯩꯗꯤ ꯄꯥꯛꯅ ꯊꯥꯖꯗꯦꯀꯣ, ꯁꯨꯡꯊꯥ ꯊꯥꯖꯗꯦ꯫ ꯏꯇꯥꯎ ꯍꯥꯏꯁꯨ ꯍꯥꯏꯅꯕꯅꯤ, ꯀꯩꯅꯣ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯕꯖꯥꯠꯅꯤꯗ꯫ ꯍꯣ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ, ꯑꯗꯣ ꯑꯩꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯊꯥꯖꯗꯕꯗꯨꯅ ꯑꯃꯅꯤꯗꯅ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯃꯗꯨꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯈꯪꯕꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯁ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯗꯨꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯇꯨꯃꯗꯤ ꯑꯩꯗꯤ ꯊꯥꯖꯗ꯭ꯔꯦꯀꯣ, ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯊꯥꯖꯕꯕꯨꯗꯤ ꯊꯥꯖꯗꯦꯗ, ꯑꯗꯨꯗ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯛꯄꯗꯨꯗ꯫ ꯍꯣꯏꯗ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯣ ꯂꯨꯗꯣ ꯀꯩꯗꯧꯉꯩ ꯁꯥꯕ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯅꯣ? ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯏꯇꯥꯎ꯫ ꯅꯪ ꯌꯥꯝ ꯊꯨꯔꯕ꯭ꯔꯣ? ꯊꯨꯕꯒꯤ ꯋꯥꯕꯨꯗꯤ ꯊꯨꯗꯦꯗ, ꯌꯥꯅꯤ ꯑꯗꯨꯝ ꯏꯪꯅ ꯇꯞꯅ ꯁꯥꯎꯗꯦ ꯁꯣꯏꯗꯅꯕ꯫ ꯑꯦꯔꯥ ꯁꯣꯏꯕꯒꯤ ꯋꯥꯗꯤ ꯁꯣꯏꯔꯣꯏꯗ, ꯅꯪꯅ ꯑꯃ ꯁꯥꯔꯣ ꯍꯥꯏꯁꯨ ꯑꯗꯨꯝ ꯁꯥꯒꯦ, ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ꯫ ꯇꯨ ꯑꯩꯅ ꯁꯥꯕ ꯂꯨꯗꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯁꯣꯏꯕꯨꯗꯤ ꯁꯣꯏꯗꯦꯗ, ꯁꯣꯏ ꯍꯥꯏꯕꯁꯨ ꯂꯟꯇꯦꯗ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯂꯩꯗꯅ ꯁꯨꯝ ꯆꯦꯛꯁꯤꯟꯅ ꯁꯥꯅꯕ ꯁꯨꯝ ꯍꯥꯏꯖꯔꯤꯕꯅꯤꯗ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯌꯥꯏꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯄꯥꯔꯤꯗ ꯃꯆꯥꯅꯨꯄꯤ ꯍꯜꯗꯨꯅ ꯁꯨꯝ ꯍꯥꯏꯔꯛꯏ, ꯄꯥꯕ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯩꯌꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅ꯫ ꯌꯨꯝꯗꯒꯤ ꯉꯟꯇꯥꯅ ꯊꯣꯛꯑꯒ ꯉꯟꯇꯥꯅ ꯁꯥꯟꯅꯕꯗꯣ ꯍꯟꯖꯤꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩꯌꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯍꯟꯖꯤꯟꯕ꯭ꯔꯣ? ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯅꯤꯅ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯄꯥꯕ? ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝ ꯇꯧꯕꯅꯤꯅ, ꯅꯃꯥꯅ ꯑꯌꯥꯝꯕ ꯁꯦꯟꯅꯕꯅꯤꯅ ꯑꯩꯗꯤ ꯄꯥꯛꯅ ꯈꯪꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯄꯥꯕ, ꯍꯟꯗꯛ ꯃꯔꯛꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯛ ꯃꯀꯛ ꯊꯣꯛꯑꯦꯅ ꯍꯥꯏꯅꯩꯁꯤ ꯄꯥꯕꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯣ? ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯕꯨꯗꯤ ꯇꯥꯏꯗ, ꯑꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯗ ꯏꯆꯥꯊꯣꯏ꯫ ꯃꯤꯅ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ, ꯃꯗꯨꯗ ꯀꯌꯥ ꯊꯣꯏꯅ ꯍꯛꯆꯤꯟꯅ ꯂꯧꯁꯤꯜꯂꯨꯅꯨ, ꯀꯤꯅꯕꯅꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯥꯕ, ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯣ ꯑꯩꯗꯤ ꯀꯤꯕꯗꯤ ꯑꯗꯨꯝ ꯀꯤꯖꯩꯕꯨ ꯄꯥꯕ꯫ ꯀꯤꯕ ꯍꯥꯏꯕꯁꯤꯁꯨ ꯄꯥꯡꯗꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯣ ꯀꯤꯕ ꯌꯥꯗꯦ, ꯀꯤꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯌꯥꯔꯦꯁꯦ, ꯅꯃꯥꯅ ꯊꯣꯡꯂꯤꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯁꯤ ꯆꯥꯔꯒꯅꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯁꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯀꯥꯎꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯕꯣꯜ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯣꯛ ꯃꯀꯛ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯈꯨꯟꯖꯥꯏ ꯋꯥꯏꯗ ꯂꯩꯔꯤꯕ ꯕꯁꯟꯇ ꯇꯥꯔꯛꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯣ, ꯃꯁꯤꯒꯤ ꯊꯣꯔꯥꯏ ꯃꯆꯥ ꯀꯣꯛ ꯃꯀꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯁꯤ ꯍꯦꯛꯇ ꯃꯌꯥꯝꯁꯤꯗ ꯇꯨꯝꯕ ꯊꯨꯒꯥꯏꯕꯁꯤ ꯀꯅꯥꯅꯃꯛꯅ ꯃꯁꯤ ꯊꯥꯗꯣꯛꯑꯒ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕꯅ ꯍꯦꯛꯇ ꯊꯥꯗꯣꯛꯑꯒ ꯇꯧꯔꯤꯕ꯭ꯔꯥ? ꯃꯥꯏꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯥꯏꯗꯅ ꯂꯩꯕꯅꯤ꯫ ꯕꯁꯟꯇ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯅ ꯇꯥꯕꯒ ꯑꯃꯠꯇ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯁꯟꯇ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯋꯥꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯕꯁꯟꯇ ꯍꯥꯏꯗꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯕꯁꯟꯇ ꯃꯁꯥꯁꯤ ꯏꯀꯤ ꯇꯥꯔꯛꯏꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯒ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯃꯇꯝ ꯑꯗꯨꯗ ꯕꯁꯟꯇ ꯃꯄꯥꯜꯗ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯕꯁꯟꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯑꯒ ꯊꯤꯛ ꯇꯧꯔꯨꯅꯤꯁꯦ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯁꯤꯕꯨ ꯀꯣꯛ ꯃꯀꯛ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯀꯣꯛ ꯃꯀꯛꯁꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯤꯅꯤ꯫ ꯁꯤꯕꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯦ? ꯑꯣꯏꯔꯝꯃꯣꯏꯗ꯫ ꯑꯃꯨꯛꯇꯪ ꯊꯣꯛꯑꯒ ꯌꯦꯡꯂꯨꯒꯦ, ꯈꯨꯠꯇ ꯇꯣꯔꯆ ꯑꯃꯁꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ
ꯃꯄꯥꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯩ ꯄꯥꯏꯔꯒ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯁꯟꯇ ꯀꯣꯛ ꯃꯀꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯣꯛ ꯃꯀꯛ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯁꯟꯇ ꯊꯣꯡꯒꯥꯜ ꯋꯥꯏꯕ ꯃꯍꯥꯛꯁꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯕꯁꯟꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯟꯖꯥꯟꯅꯔꯒ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗ ꯑꯩꯁꯨ ꯑꯃꯨꯛ ꯀꯤꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯀꯣꯛ ꯃꯀꯛ ꯍꯥꯏꯁꯤꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯍꯥꯏꯗꯅ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯕꯁꯟꯇꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯍꯥꯏꯅ ꯊꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯕꯁꯟꯇ ꯍꯥꯏꯗꯅ ꯂꯣꯟ ꯑꯃꯨꯛ ꯀꯧꯔꯛꯄꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯕꯁꯟꯇ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯕꯁꯟꯇ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯈꯟꯖꯥꯟꯅꯔꯕꯅꯤ꯫ ꯕꯁꯟꯇꯅ ꯀꯩꯅꯣꯗ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯑꯁꯤꯗ ꯕꯁꯟꯇ ꯍꯥꯏꯗꯅ ꯀꯧꯔꯝꯃꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯗꯥꯏꯋꯥꯏꯗ? ꯐꯔꯦ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯥꯔꯣꯝꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯁꯟꯇ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯨꯕꯗ ꯃꯇꯨꯝ ꯇꯥꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯕꯁꯟꯇꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯣꯡꯄꯥꯛꯅ ꯍꯥꯏꯐꯦꯠ ꯀꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯊꯔꯣ ꯑꯣꯜꯂꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯧꯗꯨꯗ ꯕꯁꯟꯇꯅ ꯃꯩ ꯑꯗꯨ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯀꯣꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯨꯗ ꯕꯁꯟꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯁꯟꯇꯅ ꯍꯤꯁ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯤꯅ ꯃꯀꯣꯛ ꯑꯣꯏꯕꯗꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯤꯕ꯭ꯔꯥ? ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯂꯤ, ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯂꯕ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯁꯟꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯄꯥꯎ ꯂꯣꯏꯅ ꯇꯝꯂꯤ꯫ ꯕꯁꯟꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗ ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯒꯤ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯕꯗ ꯊꯦꯡꯅꯔꯤꯕ ꯑꯩꯅ ꯍꯦꯟꯅ ꯀꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯪꯅ ꯀꯩꯁꯨ ꯀꯤꯁꯨ ꯀꯤꯗꯅ ꯊꯦꯡꯅꯗꯕ ꯅꯪꯅꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯂꯣꯏꯀꯣ꯫ ꯊꯦꯡꯅꯔꯨꯕ ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯃꯤꯅ ꯀꯣꯛ ꯃꯀꯛ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ, ꯊꯥꯁꯨ ꯊꯥꯖꯕꯤꯔꯨꯅꯨ꯫ ꯊꯥꯖꯗꯕ ꯌꯥꯔꯣꯏꯅꯦꯍꯦ, ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯪꯁꯨ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯀꯣꯛ ꯃꯀꯛ ꯍꯥꯏꯗꯅ ꯃꯊꯪ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯪꯂꯤꯗ ꯂꯤꯅꯕ ꯍꯧꯅꯔꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯕꯁꯟꯇ ꯃꯍꯥꯛꯁꯨ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯊꯣꯛꯏꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯕꯗ ꯕꯁꯟꯇꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯀꯣꯛ ꯃꯀꯛ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯩ꯫ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯛꯎꯕꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯀꯣꯛ ꯃꯀꯛ ꯑꯗꯣ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯁꯤꯁꯨ ꯕꯁꯟꯇ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯉꯥꯡꯅꯩ꯫ ꯃꯗꯨꯗ ꯕꯁꯟꯇꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯔ ꯈꯖꯤꯛꯄꯨꯗꯤ ꯀꯤꯕꯗꯤ ꯐꯥꯎꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯊꯦꯡꯅꯔꯤꯕꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤꯗ꯫ ꯕꯁꯟꯇ, ꯃꯤꯅꯕꯨꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ ꯍꯥꯏꯕꯕꯨ, ꯑꯗꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯑꯁꯨꯝ ꯋꯥꯈꯜꯗꯁꯨ ꯈꯟꯕꯗ ꯃꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯗ꯫ ꯃꯇꯧ ꯀꯔꯝꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ, ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯨꯛꯇꯪꯗꯤ ꯈꯨꯔꯝ ꯊꯣꯛꯄꯅꯗꯤ ꯐꯕꯅꯤ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯅꯤ ꯍꯥꯏꯕꯗꯤ ꯃꯗꯨ ꯄꯥꯛꯅ ꯈꯪꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯊꯦꯡꯅꯅꯤ ꯈꯪꯉꯕꯗꯤ ꯌꯦꯡꯉꯨ, ꯅꯪꯉꯣꯟꯗ ꯊꯦꯡꯅꯅꯤ ꯈꯪꯅ ꯅꯪꯁꯨ ꯊꯣꯛꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦꯔꯥ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯊꯦꯡꯅꯒꯅꯤ ꯈꯜꯂꯒꯁꯨ ꯊꯣꯛꯄ ꯅꯠꯇꯦ, ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕ ꯊꯣꯛꯎꯕꯅꯤ꯫ ꯌꯦꯡꯕ ꯊꯣꯛꯎꯕꯗꯨꯅꯕꯨ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯕꯁꯟꯇꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯕꯁꯟꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯑꯗꯣ ꯑꯃꯨꯛ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗꯦ꯫ ꯌꯥꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯕꯁꯟꯇ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ꯫ ꯑꯗꯨꯒ ꯁꯣꯝꯗꯅ
ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯇꯥꯅꯕ ꯍꯥꯏꯗꯅ ꯀꯣꯛ ꯃꯀꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯁꯟꯗꯟ ꯃꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯊꯧ ꯇꯧꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯁ, ꯀꯣꯛ ꯃꯀꯛ ꯊꯣꯛꯏ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯕꯨ ꯆꯨꯝꯗꯧꯔꯤꯕ꯭ꯔꯣ? ꯃꯥꯏꯕ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤꯗꯣ꯫ ꯃꯇꯧ ꯀꯔꯝꯅ ꯍꯦꯛ ꯊꯣꯛꯏꯕꯖꯥꯠꯅꯣ? ꯀꯣꯛ ꯃꯀꯛ ꯊꯣꯛꯏꯗꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯏ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯗꯅꯀꯣ, ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯒꯦꯗ ꯍꯥꯏꯗꯅ ꯁꯟꯗꯟ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯈꯨꯟꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯌꯧꯔꯛꯂꯤ ꯁꯟꯗꯟꯅ꯫ ꯑꯁ, ꯈꯨꯟꯌꯥꯏꯗꯤ ꯌꯧꯁꯤꯜꯂꯛꯑꯦꯁꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯊꯦꯡꯅꯔꯝꯃꯅꯤꯗ, ꯑꯃ ꯇꯧꯏ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯁꯤꯁꯨ ꯇꯥꯗꯤ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤꯅ꯫ ꯐꯔꯦ, ꯑꯃꯁꯨ ꯑꯣꯏꯖꯔꯁꯅꯨ, ꯑꯩꯁꯨ ꯃꯥꯏꯕꯅꯤꯗꯅ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯈꯨꯟꯌꯥꯏꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ, ꯈꯔ ꯃꯣꯡꯁꯣ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯗꯨꯗ ꯁꯟꯗꯟꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯁꯨ ꯈꯔ ꯀꯣꯛꯊꯣꯛꯅꯕ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯖꯣꯕ ꯀꯥꯔꯠꯀꯤ ꯊꯕꯛ ꯀꯩꯅꯣ ꯈꯔꯁꯨ ꯁꯨꯕꯤꯕꯗꯤ ꯌꯥꯕꯅꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯌꯥꯝꯅꯁꯨ ꯁꯣꯡꯉꯤ, ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯉꯥꯡꯗꯅ ꯂꯩꯉꯩ ꯃꯇꯝꯗ ꯃꯣꯡꯁꯣꯡ ꯑꯗꯨ ꯀꯞ ꯍꯦꯛꯇ ꯆꯤꯡꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯁꯟꯗꯟꯅ, ꯀꯩꯅꯣꯗ, ꯃꯣꯡꯁꯣꯡ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯛꯄꯒꯨꯝꯅ ꯇꯧꯔꯤꯗ, ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯁꯤꯗꯤ? ꯀꯩꯅꯣ ꯁꯤꯕꯣ? ꯍꯥꯏꯗꯅ ꯁꯟꯗꯟꯅ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯦꯛꯇ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯟꯗꯟꯅ, ꯑꯩ ꯃꯥꯏꯕꯅꯤ, ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯆꯂꯥꯛ ꯐꯂꯥꯛ ꯇꯧꯔꯛꯀꯅꯨ꯫ ꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯍꯦꯛꯇ ꯊꯣꯔꯛꯎ, ꯊꯦꯡꯅꯁꯤ ꯂꯥꯎ꯫ ꯏꯃꯥꯡꯃꯛꯇ ꯊꯣꯔꯛꯎ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯉꯝꯗꯦ꯫ ꯇꯨꯡꯗꯒꯤ ꯂꯨꯝꯐꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯈꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯏꯕꯅꯤ꯫ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯇꯨꯡꯗꯒꯤ ꯂꯨꯝꯐꯨ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯃꯗꯨ ꯈꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯋꯥꯈꯜ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯟꯗꯟꯅ, ꯈꯨꯕꯥꯛ ꯈꯨꯔꯤꯕꯁꯤꯅ ꯀꯅꯥ? ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯟꯗꯟ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯊꯤ ꯀꯤꯔꯨꯝꯗꯤ ꯇꯧꯏ꯫ ꯁꯟꯗꯟꯅ, ꯑꯁ, ꯑꯩ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯈꯥꯏꯗꯣꯛꯄꯗꯨꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯗꯅ ꯁꯟꯗꯟ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯠꯂꯤꯀꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯇꯨꯡ ꯊꯪꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯟꯗꯟ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯕꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯀꯣꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯃꯇꯨꯝ ꯏꯇꯥ ꯇꯥꯕ ꯃꯈꯩ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯗꯤ ꯌꯥꯝꯅ ꯀꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯩ ꯃꯥꯏꯕꯅꯤ ꯈꯟꯗꯣꯛꯂꯒ ꯁꯟꯗꯟ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯕ ꯁꯥꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯣꯛ ꯃꯀꯛ ꯍꯥꯏꯕꯗꯨ ꯅꯪ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯥꯏꯕꯅꯤ꯫ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯒꯦ ꯈꯜꯂꯛꯀꯅꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯑꯃꯥꯏꯕ ꯁꯟꯗꯟ ꯍꯥꯏꯕꯗꯨ ꯑꯩꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯈꯤ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯗꯟ, ꯎꯁꯤꯠꯇꯕꯒ ꯇꯧꯏ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯗ ꯅꯈꯣꯏ ꯅꯣꯛꯅꯔꯤꯕ꯭ꯔꯣ? ꯃꯤꯡ ꯑꯁꯤ ꯁꯟꯗꯟ ꯀꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ,
ꯊꯣꯛ ꯂꯥꯎꯅ ꯁꯟꯗꯟꯅ ꯀꯟꯁꯤꯜꯂꯛꯑꯕꯗꯤ ꯅꯥꯅꯤꯁꯦ ꯁꯟꯗꯟ ꯑꯗꯨꯃꯛ ꯆꯠꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯀꯣꯛ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯤꯔꯦ ꯐꯤꯔꯦ ꯍꯥꯏꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯄ ꯊꯦꯡꯅꯔꯤ ꯁꯟꯗꯟ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯁꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯅ ꯆꯠꯂꯤꯕꯣꯅꯤ ꯂꯩꯀꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯐꯝ ꯖꯒꯥ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯂꯥꯛꯇꯕꯒ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅꯁꯨ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯀꯣꯛꯀꯤ ꯁꯛꯇꯥ ꯃꯥꯟꯕ ꯑꯃꯁꯨ ꯃꯃꯥꯡꯃꯛꯇꯗ ꯑꯗꯨꯃꯛ ꯆꯠꯄꯒꯨꯝꯅꯁꯨ ꯇꯧꯔꯤ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯇꯁꯦꯡꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯁꯨ ꯐꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯟꯇ꯭ꯔ ꯀꯩꯅꯣ ꯈꯔ ꯁꯣꯜꯂꯒ ꯆꯠꯄ ꯇꯥꯔꯦꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯟꯗꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯡꯇꯨꯝ ꯊꯣꯝꯂꯛꯄꯒꯨꯝꯗꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯁꯟꯗꯟ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯅꯥꯟꯊꯖꯩ ꯃꯗꯨꯗ ꯁꯟꯗꯟꯅ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯄꯁꯤ ꯃꯁꯤ ꯃꯟꯇ꯭ꯔꯁꯤꯕꯨ ꯍꯦꯛ ꯁꯣꯜꯂꯀꯥꯟꯗ ꯍꯦꯛ ꯐꯈꯤꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯗꯣꯛꯂꯒ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯛꯄꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯛꯇꯕꯅꯤꯗ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥꯖꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯤꯕꯅꯤꯗꯣ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕꯅꯤ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇꯤ ꯀꯤꯔꯝꯕꯗꯣ ꯑꯃꯨꯛꯁꯨ ꯀꯤꯈꯤꯗ꯭ꯔꯦ ꯁꯟꯗꯟꯅ ꯑꯩꯅ ꯊꯣꯛꯏꯕ ꯑꯩꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯀꯤꯕ ꯍꯥꯏꯗꯤ ꯑꯩꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯇꯩꯗꯁꯨ ꯊꯦꯡꯅꯔꯝꯒꯗ꯭ꯔꯥ ꯍꯣꯏꯗ ꯊꯦꯡꯅꯔꯝꯒꯅꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯋꯥ ꯍꯦꯛꯇ ꯂꯧꯅꯔꯤꯕꯗꯨ ꯊꯦꯡꯅꯕꯗꯨꯅ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯣꯡꯌꯥꯏꯗꯣ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ ꯅꯣꯡꯌꯥꯏ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯩꯒꯨꯝꯕ ꯈꯔ ꯂꯥꯡ ꯊꯥꯛꯀꯦ ꯍꯥꯏꯗꯅ ꯄꯥꯠꯂꯝꯗ ꯀꯨꯝꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯅꯣꯡꯌꯥꯏ ꯂꯥꯛꯄ ꯎꯕꯗ ꯁꯟꯗꯟꯅ ꯀꯅꯥꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯅ ꯀꯅꯥꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯁꯟꯗꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯌꯥꯏꯅ ꯑꯥꯗ ꯂꯥꯛꯏꯁꯤꯁꯨ ꯀꯅꯥꯅꯣ ꯁꯤꯕꯨ ꯁꯤꯕꯨ ꯃꯤꯔ ꯂꯥꯏꯔ ꯃꯀꯣꯛ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯕꯨ ꯃꯉꯛ ꯁꯝꯒ ꯄꯨꯂꯞ ꯁꯝꯖꯤꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯥꯛꯏꯕ ꯁꯟꯗꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯝꯕꯗꯨꯁꯨ ꯃꯤ ꯑꯃ ꯂꯥꯛꯄ ꯎꯕꯗꯈꯔ ꯈꯖꯤꯛꯇꯤ ꯐꯩ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯣꯡꯌꯥꯏ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯍꯩ ꯅꯣꯡꯌꯥꯏ ꯅꯪꯗꯤ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯃꯥ ꯑꯩꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯠꯇꯦ ꯃꯥꯃꯥ ꯑꯩꯁꯦ ꯃꯥꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯦꯔꯥꯟꯅꯕ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯅꯪꯁꯨ ꯀꯤꯕꯗꯒꯤ ꯋꯥ ꯈꯛꯇ ꯁꯦꯔꯥꯟꯅꯅ ꯉꯥꯡꯉꯕ꯭ꯔꯣ ꯍꯥꯏꯌꯨ ꯅꯣꯡꯌꯥꯏꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯃꯥꯃꯥ ꯑꯩꯁꯦ ꯂꯥꯡ ꯈꯔ ꯊꯥꯛꯎꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯃꯥꯃꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯥꯡ ꯊꯥꯛꯇꯣꯔꯤꯕ ꯃꯥꯃꯥ ꯑꯩꯁꯦ ꯁꯤꯗ ꯄꯥꯠꯇ ꯀꯩꯅꯣꯈꯔ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯀꯦ ꯇꯧꯕꯅꯤ ꯃꯥꯃꯥ ꯑꯗꯣ ꯃꯥꯃꯥꯕꯨ ꯀꯗꯥꯏꯋꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯁꯦ ꯂꯥꯏꯒꯤ ꯊꯧ ꯇꯧꯕ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯕు ꯈꯪꯕ꯭ꯔോ ꯃꯥꯃꯥ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯈꯪꯕꯗꯤ ꯂꯩꯇꯦ ꯃꯥꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯣꯛ ꯃꯀꯛ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯃꯥ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯃꯥꯃꯥ ꯑꯗꯣ ꯃꯥꯃꯥ ꯑꯩꯗꯤ ꯃꯤꯅ ꯉꯥꯡꯅꯕꯗꯤ ꯑꯗꯨꯃꯛ ꯇꯥꯗꯤ ꯇꯥꯏ ꯑꯗꯨ ꯊꯦꯡꯅꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯃꯥꯃꯥ ꯍꯣꯏꯅꯦ ꯊꯦꯡꯅꯗꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯍꯪꯕꯅꯤꯗ ꯍꯣꯏ ꯃꯥꯃꯥ ꯇꯥꯖꯩ
ꯑꯗꯣ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯄꯪꯍꯥꯏꯗ ꯍꯥꯏꯅꯖꯔꯒꯁꯨ ꯃꯥꯃ ꯑꯩꯗꯤ ꯃꯗꯨ ꯊꯦꯡꯅꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯊꯥꯖꯗꯦ ꯃꯥꯃ. ꯍꯣꯏꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯦꯡꯅꯗꯤ ꯀꯩꯅꯣ ꯈꯔ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ. ꯑꯗꯣ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯥꯏꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯉꯣꯟꯗ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ. ꯃꯥꯃꯗ ꯐꯥꯎꯕ ꯇꯧꯔꯛꯏꯕ꯭ꯔꯣ? ꯇꯧꯔꯛꯏ. ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯒ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯔꯛꯈꯤꯕꯅꯤ. ꯑꯁꯤꯕꯨ ꯍꯥꯏꯅꯗꯕꯅꯗꯤ ꯂꯣꯏꯔꯦꯍꯦ. ꯃꯥꯃ, ꯃꯤꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯕꯗꯣ ꯃꯗꯨ ꯇꯁꯦꯡꯅ ꯃꯥꯃ. ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯂꯦ. ꯑꯗꯣ ꯇꯁꯦꯡꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯤ. ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯁꯣꯔꯣꯛꯂꯣꯝꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ. ꯃꯥꯏꯀꯩ ꯑꯗꯣꯝꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯩ ꯁꯣꯝꯕꯗꯨꯗ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗꯦ. ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯁꯥ ꯑꯃ ꯂꯦꯞꯂꯒ, ꯃꯀꯣꯛꯇꯤ ꯌꯥꯎꯗꯕꯤꯗ ꯃꯉꯛꯁꯝ ꯈꯛꯇꯃꯛ ꯂꯦꯞꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯎꯕꯗ ꯃꯈꯣꯏ ꯃꯁꯥꯗ ꯈꯖꯤꯛꯇꯤ ꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ. ꯁꯦꯟꯗꯟꯅ, ꯑꯁ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯕꯨꯡꯉꯣ, ꯑꯥꯗ ꯂꯩꯔꯤꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ? ꯃꯥꯃ, ꯑꯥꯗ ꯂꯩꯔꯤꯁꯤ ꯃꯤ ꯑꯃꯒꯤ ꯃꯀꯣꯛ ꯇꯣꯉꯥꯟꯕ, ꯃꯁꯥꯁꯨ ꯇꯣꯉꯥꯟꯕ ꯃꯥꯜꯂꯤ ꯃꯥꯃ. ꯇꯣꯉꯥꯟꯕ ꯃꯥꯜꯂꯤ. ꯑꯗꯣ ꯊꯣꯛꯏꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯗꯤ ꯏꯁꯥꯁꯤ, ꯃꯥꯃ, ꯑꯩꯁꯨ ꯃꯁꯤ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯥꯃ. ꯐꯔꯦꯁꯦ, ꯅꯪꯁꯨ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯅꯪꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯥꯏꯕꯗꯣ ꯆꯠꯈ꯭ꯔꯅꯨ. ꯃꯥꯃꯒ ꯄꯨꯂꯞ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯁꯤ. ꯀꯔꯤ ꯑꯀꯥꯏꯒꯦ? ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯍꯣꯏ ꯌꯥꯏ ꯃꯥꯃ, ꯀꯩꯁꯨ ꯑꯀꯥꯏꯕꯕꯨꯗꯤ ꯂꯩꯇꯦ. ꯑꯁ ꯃꯥꯃ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯦ. ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯍꯥꯏꯗꯅ ꯉꯥꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯣꯝ ꯇꯝꯅ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯍꯨꯟꯖꯤꯜꯂꯛꯄꯅꯤ. ꯁꯦꯟꯗꯟ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯥꯏꯗꯅ ꯆꯦꯜꯂꯤ. ꯑꯁꯨꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯌꯨꯝꯗ ꯌꯧꯔꯦ. ꯁꯦꯟꯗꯟ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯌꯥꯝꯅ ꯀꯤꯅ ꯃꯌꯨꯝꯗ ꯌꯧꯕꯅꯤ. ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯅ, ꯀꯩꯗꯧꯔꯒꯦ? ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯡ ꯊꯥꯛꯄ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯄꯤꯈ꯭ꯔꯒ ꯀꯤꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏꯕꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯥꯡ ꯊꯥꯛꯄ ꯆꯠꯄꯗꯣ ꯆꯠꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯇꯨꯔꯦꯜꯒ ꯌꯧꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯏ. ꯀꯔꯤꯒꯤ? ꯑꯁ, ꯃꯥꯃ ꯁꯦꯟꯗꯟ ꯑꯗꯨ ꯊꯦꯡꯅꯩꯌꯦ. ꯈꯪꯉꯕ꯭ꯔꯥ? ꯃꯥꯁꯨ ꯃꯥꯏꯕꯅꯤ, ꯃꯤꯒꯤ ꯊꯧ ꯇꯧꯕ ꯆꯠꯂꯨꯕꯅꯤ. ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯀꯤꯔꯕꯖꯥꯠꯅꯤ. ꯃꯥꯏꯕꯁꯨ ꯚꯨꯠ ꯆꯪꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯥꯏꯕꯁꯨ ꯃꯤꯅꯤꯅꯦ. ꯅꯪ ꯁꯤꯃ ꯏꯕꯦꯝꯃ ꯚꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ. ꯌꯥꯔꯦꯁꯦ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯒ꯭ꯌꯥꯟ ꯇꯥꯅ ꯍꯌꯦꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒꯔ ꯀꯩꯅꯣ ꯃꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯂꯥꯡ ꯑꯗꯣ ꯊꯥꯒꯦꯒ ꯊꯥꯔꯣ. ꯑꯁ, ꯑꯗꯨꯕꯨꯗꯤ ꯌꯥꯕ. ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯊꯦꯡꯅꯔꯒ ꯄꯪꯀꯤꯗ ꯀꯤꯅꯔꯕꯅꯤ. ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯤ, ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯅꯗꯤ ꯐꯕꯅꯤ. ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝ ꯑꯁꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯣꯏꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯝ ꯁꯣꯜꯂꯒ ꯂꯣꯏꯅ ꯍꯦꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ. ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯁꯦꯟꯗꯟꯅ, ꯑꯁ, ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯍꯟꯗꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩ tashena ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯈꯨꯔꯨꯝꯖꯒꯦ. ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯂꯤꯕꯅꯣ, ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ, ꯏꯕꯨꯡꯉꯣ ꯁꯟꯗꯟ, ꯅꯪꯅ ꯈꯣꯏꯔꯝꯕꯒꯤ ꯈꯣꯏꯔꯝꯕ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯈꯣꯏꯔꯝꯕꯤꯔꯣ. ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤ ꯁꯤꯟꯅꯖꯔꯕꯅꯤ. ꯍꯟꯗꯛꯀꯤ ꯌꯦꯡꯉꯨꯇꯨ, ꯑꯁꯤꯒꯨꯝꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯒ ꯅꯪꯅ ꯇꯧꯗꯅꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯊꯦꯝꯖꯤꯟꯕꯤꯌꯨ. ꯂꯥꯏꯒꯤ ꯇꯤꯡꯒꯤ ꯑꯃ ꯂꯥꯏꯗꯥꯏꯅꯔꯒ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯅꯠꯇ꯭ꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤ ꯏꯕꯨꯡꯉꯣ. ꯈꯨꯔꯥ, ꯑꯩꯁꯨ ꯌꯦꯡꯖꯒꯦ. ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯏꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯕꯅꯤ. ꯑꯩ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ. ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕꯅꯤ ꯈꯨꯔꯥ, ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯂꯁꯤ ꯍꯥꯏꯗꯅ ꯁꯦꯟꯗꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯡ ꯃꯔꯥꯡ ꯂꯣꯏꯅ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯁꯦꯟꯗꯟ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯀꯩꯒꯨꯝꯕ ꯈꯔ ꯈꯖꯤꯛꯇꯤ ꯐꯥꯎꯏ, ꯁꯝꯃꯤꯜ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯑꯃ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯈꯪ-ꯑꯍꯩꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯁꯦꯟꯗꯟ ꯑꯃꯗꯤ ꯃꯥꯏꯕ ꯂꯨꯆꯤꯡꯕ ꯈꯔ ꯑꯍꯜꯁꯨ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯃꯨꯛ ꯇꯥꯔꯛꯄꯅꯤ꯫ ꯁꯦꯟꯗꯟ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯑꯍꯜ ꯑꯃ ꯂꯩꯕꯗꯨꯁꯨ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯛꯄꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ "ꯑꯩ ꯁꯦꯟꯗꯟ, ꯇꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ, ꯃꯁꯤꯒꯤ ꯊꯕꯛꯁꯤꯃ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯄꯣꯠꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯁꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯅꯪꯁꯨ ꯌꯨꯝꯗꯔꯥ ꯀꯩꯗꯅꯣ ꯀꯗꯥꯏꯗꯅꯣꯃ ꯆꯪꯈ꯭ꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ"꯫ ꯑꯗꯨꯕꯨ ꯁꯟꯗꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯥꯏ ꯈꯨꯔꯝꯍꯧꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯟꯗꯟꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯕ ꯑꯃꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯩ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯑꯃ ꯊꯣꯛꯑꯒ ꯃꯐꯝ ꯖꯒꯥꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯟꯗꯟꯅ ꯀꯥꯏꯗꯅ ꯆꯦꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯂꯤ꯫ ꯁꯟꯗꯟꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯌꯩꯁꯤꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯁꯟꯗꯟꯅ ꯃꯁꯥꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯏꯃꯥ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯄꯅꯤ꯫ ꯁꯟꯗꯟ ꯃꯅꯥꯀꯣꯡ ꯑꯗꯨ ꯏ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯟꯗꯟꯁꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯗꯨꯝ ꯇꯤꯡꯇ꯭ꯔꯝ ꯇꯥꯔꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏꯄꯥ ꯄꯥꯈꯠꯂꯒ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯃꯤꯍꯨꯜ ꯑꯗꯨ ꯑꯗꯨꯃꯛ ꯆꯣꯡꯂꯤ꯫ ꯁꯟꯗꯟꯅ "ꯑꯁ, ꯑꯁꯨꯛ ꯇꯝꯊꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯗꯨꯃꯛ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯟꯗꯟꯅ ꯃꯍꯥꯛꯀꯤ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯛꯃꯛꯇꯗ ꯁꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯄꯗꯨꯗ ꯁꯟꯗꯟ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯈꯔ ꯈꯖꯤꯛ ꯂꯥꯛꯑꯒ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯀꯣꯛ ꯃꯀꯛ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯁꯟꯗꯟ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯟꯗꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯁꯟꯗꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯀꯥꯟꯅꯗꯨꯗ ꯃꯀꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯒ ꯁꯥꯐꯨ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯋꯥꯏꯁꯤꯟꯈꯤꯕꯅ ꯁꯟꯗꯟ ꯃꯍꯥꯛꯁꯨ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯑꯇꯤꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯁꯟꯗꯟ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯡꯂꯦ ꯍꯥꯏꯗꯅ ꯃꯊꯕꯥꯛ ꯊꯤꯜꯂꯒ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯥꯏꯕ ꯁꯟꯗꯟ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯐꯅ ꯀꯨꯏꯅ ꯆꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯁꯨ ꯃꯀꯣꯛ ꯑꯁꯤ ꯏꯉꯥꯎ ꯉꯥꯎꯔꯒ ꯑꯃꯨꯛꯃꯨꯛꯁꯨ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯜꯂꯤ꯫ "ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩꯅ ꯂꯩꯔꯤꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯗꯤꯜꯂꯤꯗꯔꯣ? ꯁꯟꯗꯟ, ꯅꯪꯅ ꯂꯩꯔꯤꯁꯤ ꯗꯤꯜꯂꯤ ꯅꯠꯇꯦꯅꯦꯍꯦ, ꯅꯪꯒꯤ ꯌꯨꯝꯗꯅꯤꯅꯦ"꯫ "ꯑꯩꯒꯤ ꯃꯤꯡ ꯁꯟꯗꯟ, ꯈꯨꯃꯨꯛ ꯅꯠꯇꯕ? ꯑꯩꯒꯤ ꯃꯤꯡ ꯈꯨꯃꯨꯛ ꯅꯠꯇꯕ꯭ꯔꯣ? ꯍꯩ, ꯃꯁꯤ ꯉꯥꯎꯔꯦ꯫ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯁꯦ"꯫ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯁꯟꯗꯟ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛꯀꯁꯨ ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ꯫ ꯁꯟꯗꯟ ꯂꯥꯏ ꯈꯣꯏꯔꯝꯂꯨꯕꯗꯒꯤ ꯃꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯁꯟꯗꯟꯗ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯍꯥꯛꯁꯨ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯔꯤꯅ "ꯑꯩꯗꯤ ꯍꯟꯗꯛ ꯊꯣꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯏ"꯫ "ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯜꯂꯤꯕ? ꯌꯦꯡꯉꯣ, ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯅꯣ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤꯁꯤꯡ ꯑꯁꯤ ꯅꯪꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨꯗ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯒꯅꯨ ꯍꯥꯏꯔꯕꯗꯤ ꯊꯦꯡꯅꯔꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯊꯦꯡꯅꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯨꯅꯦ ꯍꯦꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄꯥꯝꯗꯕꯗꯨ꯫ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ
ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯔꯦꯗ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯌꯦꯡꯉꯨ ꯃꯥꯏꯕ ꯁꯟꯇꯟ ꯐꯥꯎꯕꯗ ꯈꯨꯃꯨꯛꯂ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯍꯪꯉꯛꯏꯕꯗꯨꯅꯤ꯫ ꯑꯁ ꯃꯗꯣ ꯃꯤꯡꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯁꯟꯇꯟꯂ ꯅꯠꯇ꯭ꯔꯒ ꯈꯨꯃꯨꯛꯂ ꯍꯪꯉꯛꯏꯗꯨꯕꯨ ꯃꯗꯨꯁꯨ ꯄꯨꯔꯥ ꯕꯦꯔꯥ ꯅꯠꯇ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯉꯥꯎꯕꯅꯤ꯫ ꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯕꯨ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯑꯃ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯤꯕꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯇꯧꯔꯤꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯁꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ꯫ ꯄꯥꯔꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯇꯥꯎ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯄꯥꯔꯤꯒꯤ ꯊꯣꯡꯗ ꯅꯣꯡꯌꯥꯏꯒꯤ ꯈꯣꯟꯖꯦꯜꯗ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯏꯇꯥꯎ ꯍꯥꯏꯗꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯄꯥꯔꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯏꯆꯝ ꯆꯝꯅ ꯍꯥꯡꯗꯣꯛꯀꯦ ꯏꯇꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯅꯣꯡꯌꯥꯏꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕꯗꯨꯗ ꯄꯥꯔꯤꯅ ꯏꯇꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯀꯔꯤ ꯂꯩꯔꯒꯦ? ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯔꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯎꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯀꯣꯛ ꯑꯃ ꯏꯇꯥꯎ ꯇꯥꯎꯔꯒ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯄꯥꯔꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯤꯔꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯗꯤꯟꯊꯛ ꯃꯊꯛꯇ ꯀꯣꯛ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯔꯣ ꯊꯔꯣ ꯍꯦꯛꯇ ꯑꯣꯜꯂꯒ ꯃꯈꯥꯗ ꯄꯨꯞ ꯄꯨꯞ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯕꯥꯅꯤꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯃꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤ꯫ ꯍꯥꯏ ꯃꯟꯗꯥ ꯆꯠꯂꯣ, ꯃꯩꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯃꯩꯗꯣ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯑꯁꯨ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯨꯝꯕ ꯂꯩꯔꯗꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯃꯩ ꯆꯨꯈꯠꯂꯒꯅꯦ ꯑꯃꯨꯛꯇ ꯃꯩꯈꯨꯗꯨ ꯆꯦꯛꯈꯥꯏꯔꯛꯎ꯫ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯉꯒ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯐꯔꯛꯁꯤ ꯌꯥꯝꯅ ꯇꯥꯔꯗ꯭ꯔꯣ? ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯍꯥꯏꯗꯅ ꯃꯟꯗꯥ, ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯄꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯃꯩ ꯆꯨꯈꯠꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯅꯣꯡꯌꯥꯏ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯥꯏꯔꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯁꯕꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯕꯥꯅꯤꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯅꯨꯄꯤꯒ ꯃꯕꯥꯅꯤꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯅꯣꯡꯌꯥꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯦꯗ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯛꯇꯪ ꯆꯠꯈꯥꯏꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯌꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡꯗ ꯃꯤꯁꯛ ꯑꯃꯃꯝ ꯂꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯛ ꯃꯀꯣꯛ ꯑꯁꯤꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯇꯝꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯍꯦꯛꯇ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯇꯧꯔꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯊꯦꯡꯅ ꯃꯝꯅ ꯊꯕꯛ ꯆꯠꯄꯒ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯅ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯃꯀꯣꯛ ꯑꯃ ꯊꯣꯛꯑꯦꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯊꯣꯛꯄ ꯖꯥꯠꯂꯥ? ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯖꯥꯎꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯏ ꯊꯪꯕ ꯈꯨꯟꯌꯥꯏꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯍꯜꯖꯥꯎꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯃꯥꯏꯕ ꯃꯀꯣꯛ ꯍꯥꯏꯗꯅ ꯑꯃ ꯂꯩꯈꯤꯕꯗꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯥꯜꯗ ꯈꯔ ꯈꯖꯤꯛ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯊꯣꯔꯛꯄꯗꯨꯗ ꯃꯊꯤ ꯐꯣꯡꯂꯛꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯗꯨꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯂꯩꯀꯥꯏꯁꯤ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨ ꯑꯗꯨꯝ ꯐꯈꯤꯕꯅꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯤꯅ ꯑꯗꯨꯃꯛ ꯂꯩꯅꯔꯤꯕꯗꯣ ꯑꯍꯜꯖꯥꯎꯅꯈꯔ ꯈꯖꯤꯛꯁꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯃꯛ ꯈꯪꯉꯕꯅꯤ꯫ ꯑꯍꯜꯖꯥꯎꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯣ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯗꯤ ꯂꯥꯏ ꯈꯨꯔꯝꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯃꯥꯏꯕ ꯑꯣꯏꯖꯔꯒꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯃꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯃꯣ ꯍꯥꯏꯗ꯭ꯔꯤꯡꯈꯩꯗꯤ ꯑꯩꯗꯤ ꯈꯨꯔꯝꯂꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ
ꯑꯍꯜꯖꯥꯎ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯝ ꯍꯥꯏ, ꯍꯩ, ꯍꯟꯗꯛ ꯊꯣꯛꯏꯕ ꯃꯌꯥꯝ, ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯊꯥꯏꯅꯉꯥꯏꯒꯤ ꯃꯇꯝꯗ ꯃꯥꯏꯕ ꯃꯀꯣꯛ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯤ, ꯃꯀꯣꯛ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ? ꯊꯥꯏꯅꯉꯥꯏꯒꯤ ꯄꯣꯠꯂꯣꯏꯕꯗꯗꯤ ꯁꯤꯡꯗꯣ ꯄꯥꯏꯈꯠꯂꯒ ꯃꯩ ꯄꯪꯊꯥ ꯊꯥꯕꯅꯤ꯫ ꯊꯤꯟꯕ ꯈꯣꯠꯄꯤ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯀꯣꯛ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯄꯣꯠꯂꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯇꯨꯝꯕ ꯃꯇꯝ ꯐꯪꯉꯔꯣꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯕꯅꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯀꯣꯛ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯨ ꯈꯔ ꯇꯧꯖꯍꯧꯔꯒꯁꯨ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯛꯏꯕꯅꯤꯗꯅ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ, ꯇꯟꯁꯨ ꯌꯥꯝꯅ ꯇꯜꯂꯤ꯫ ꯇꯜꯂꯒꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯐꯅꯕ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯕꯁꯨ ꯉꯝꯕꯨꯗꯤ ꯉꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯝꯁꯤ ꯍꯥꯏꯕꯁꯨ ꯃꯗꯨ ꯄꯥꯝꯗꯦꯗꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯛ ꯈꯣꯏꯔꯝꯃꯣꯗ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯑꯍꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯂꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯝꯕꯤꯌꯨ ꯍꯥꯏꯗꯅ꯫ ꯑꯍꯜꯖꯥꯎꯁꯨ ꯍꯥꯏꯕ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯗꯨꯗ ꯑꯍꯜꯖꯥꯎꯅ, ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯔꯥꯡ ꯂꯝꯕꯤ ꯁꯝꯂꯒ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯩ꯫ ꯑꯣꯖꯥ, ꯃꯇꯧ ꯀꯔꯝꯅ? ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯀꯣꯛ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯤꯔꯕ ꯃꯇꯝꯗ ꯃꯩ ꯊꯥꯕꯅꯤ꯫ ꯃꯗꯨꯗ ꯃꯩ ꯊꯥꯕꯗ ꯊꯥꯏꯅꯉꯥꯏꯒꯤ ꯃꯩ ꯈꯨꯊꯥꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯗꯤ maanad꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯉꯝꯈꯤꯗꯦ꯫ ꯃꯀꯣꯛ ꯁꯔꯨ ꯑꯀꯦꯟꯕꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯁꯔꯨꯗꯨ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯀꯣꯛ ꯑꯗꯨ ꯇꯨꯝꯕ ꯉꯝꯗꯕꯗꯨꯗ ꯐꯨꯝꯖꯤꯟꯈꯤꯕꯗꯨꯗ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯀꯤꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯀꯣꯛ ꯑꯗꯨ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯌꯦꯡꯉꯨꯇꯨ, ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯊꯤ ꯈꯔ ꯐꯣꯡꯂꯛꯏ꯫ ꯁꯥ ꯀꯩꯅ ꯃꯥꯡꯉꯁꯣꯏ ꯈꯔ ꯇꯧꯁꯤꯟꯈ꯭ꯔꯤ, ꯍꯨꯏꯅ ꯀꯩꯅ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯫ ꯃꯐꯝ ꯖꯒꯥꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯐꯪꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯝꯐꯨ ꯁꯥꯐꯨꯗꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯃꯥꯏꯕ ꯑꯍꯜꯖꯥꯎ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯍꯔꯥꯎꯅꯕꯅꯤ꯫ ꯃꯥꯏꯕ ꯑꯍꯜꯖꯥꯎꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯐꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯄꯦꯟꯕ ꯃꯈꯩ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯍꯔꯥꯎꯅꯕꯅꯤ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯀꯤꯈꯪ ꯅꯪꯍꯜꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯅ ꯐꯍꯜꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯍꯜꯖꯥꯎ, ꯃꯍꯥꯛꯁꯨ ꯃꯥꯏꯕ ꯑꯍꯜꯖꯥꯎ ꯑꯣꯏꯔꯨꯕꯅ, ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯃꯥꯏꯕ ꯑꯣꯏꯔꯨꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯗꯅ ꯃꯁꯥꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯗꯈꯤꯅꯥ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫